Meeyam gi Yaiphagani Hairabadi Congress Party ke MLA banga Mak Resign Tounaba shem Shaduna Leire haina CLP Leader Okram Ibobi na phongdorakli Thawbal Asia amasung khangabok esigi Meeyam na ngarang Thawbal athokpa makhalaikai da laiba CLP Leader Okram Ibobi amasung mahaki machanupa khangabok esigi MLA Osras Kumar gi yumda thomjinki mafam aduda Meeyam na changlubada MLA animag yumda leiramdabadagi telephone gi khuthang da wari sanabada wafam asi phongdorakhibani hairi mahak na makhata na hai Meeyam gi apama matung ina matam ama hekta da pham thadok naba shem Shaduna Leire haiba wafam asi mamangi pau gi mifam pangthokpa matamda phongdokhibasu leirabani adomoi namak center of sung state laingak na Manipur da law and order gi phibam ngak setpada fail oiriba asidi yamna pendaba thong amani laingak na lamdam asiwa ningthi na ngak senba ngamdaba asna irang asing asi phawba loisin bangamdabani chief minister da prime minister gi appointment lobinaba kayar khan haikre adubu chief minister na appointment loba ngamdre hojik su foreign tour da leiriba prime minister na hek halakpaga unanaba appointment lobiyu maduda party ki khenaba thamdane MLA punamaka prime minister ka unaduna irang asigi waroisin puraknaba hotnasi hojik oirakli ba phibam masita center na Manipur asi India ge saruk ama oina khandrabra haiba asi hangbaya mo hangam oirakli India asi malengi oina mapanga leiba military force singi manungda taruk suba position da leiribani center na tawge khallabadi athoba matamda loisin bayaba irangni pumnamak center ge khutta lai habegi khudam haibabu ikoi koidringai khekman laisang themdagi mioi ani kuki na phazan gi ba do irai laina kan bangam khriba aduni handak zaribam da mioi taruk phaduna hatkhiba adusu center amasung state laingak na kan ge khanna thabak tawram labadi soidana kan bangam lamgadabani haibasi opposition gi thajabani yam khraba state force amasung central force ke security personnel sing asi ningthina sijinaduna irang laksin bagi mahuta law and order gi phibam fail ohenduna thamliba asi khwaidagi laibak thibani haikhi nakalamaromda khangabok SC MLA Osras Kumar na hai Congress Party na Meeyam gi ihulkhang na opposition ama oibagi laubaya ba thodang adu lauduna lakli bikliba thani pangi angang macha ama yauna mioi teruk hatkiba asiga mari lainana Manipur da laitraba governor ga Guwahati da phawba zatuna wari sari pressure kaya piri mapnam punnamakta opposition na Meeyam gi damak lepkani hainasu mahak na makatana phongdorakli